Ngasi ayuk Imphal Municipal Corporation ge mayoknabada leiba Kangla Park ki mapanda hoba nasik pambi ama turakpadagi miyoi ama mainarun sokhi loinana u aduna tasin khibadagi matam khara lambi faunarudre Manipur Police ke IG thamthing asangba yauna City Police ke personal singna kudakta kanna hotnabadagi lambi faunaba yahankhre hiramasida paudamama era ne sidi Kangla patene hoje hanam dikitang disoet Hauji aina le jiri mafam asi khogi Imphal Municipal Corporation gi mayokna bada leiba khoi Kangla pat da ngasi ayuk pung 10 makhairom tar ku matamda khanghongdana nasik pambi ma telaktuna tusalaki masi hariba usi khoi nasik pambi ni masi chahi yang khairom sure phut marfu mu wangi aduga phut taruk koli hariba usi akogi forest bid office koirengai na kon hamda haubu uni usna tubagi maramdi masigi marada fungal infection thopodagi tubuni haina forest bid office koirengai na hairikli Hojiki nasik pambi tek aduda mioi amma kitang sokpa natana atai di ka hen casualty di yahogidre ngasi no majing no oibana mafam asida gari khara komana maram oidaga mi yam ka hen soktabani haini su lobu yai aduga ngasai u hek tuba matamda City Police ki policing laktuna mafam asida gari chatok chin tok lambi thengamba adu hohangi loinana mafam asida hojoji lail basna akogi forest department ki moi official sing laktuna mafam asibu shanuna bakan honari Masida koina hangba yabadi hojik lambi srokta horiba uwa singasi matam kyam koiraba uno natragana matam amatada hekta tek pa yarba unga hakara haibasini hariba usina kariguma telpa tarabadi lambi chaliba singda hena khudung thiba nangani hariba khudung thiba asi nangringaida maile neba singna jegen thraw lahu basi sungbadra haibasini impact news number bijojit namai na pamulona palumjari ba sakhon ruben Imphal